Ngasigi maruebe I paukara Khuman Palli da Police na Phubada Ukil ama sikhiba case ki trial sai kunga teret wayel satharabasu prosecution na fail oibadagi CNB police personnel taru acquit tokre wayel satharingai gi manungda apunba acquis taru ki manungda ani sikhi sai kunga teret longi mamang kumza English ngam samapan marfu ga manga gi January taraga mapan gi numidang pung nipalom tarakpada masama ukil oiba khurai lamnong kaithil gi matam nu sai nifu go teret khakta ngai riba RK thambal sana ko bumi wema gari masada atop pami amaga North EOC da leiba cinema hall amada cinema yengluraga mayumda hanminarakpagi lambi da police team amana khamlaga phubada makokta thina sokpadagi laikana bada kanma ngamdana laikhidaba thakdoki matangda police na lokotpa case ki wayel ko na sahi kunga lom sumna satharaklabasu prosecution gi maikedi mak police personnel singaduna CBI na phu saiki haibaga mari leinana sabsaba khudam sangdam evidence sing piba ngamdabadagi Kona Taudok to the Sienabani, Haiduna Maral, Shirambapul, Manipur Rifles ki Hanagi, Riflemen's Amayana Personal Taruma, case Ashidagi Equitocre. Hena Puni Singsininga or Ribadi Kumza English Samapan Mark for Manga Tokiba case Asigi Wayel Sataringagi Sarakta, case Asigi Apunba, Equisni have me Tarki Manunda, Yaba Personal Ani Masala Kidabadagi, what Horiba Wayel Gisaruk Hinghori Bami Marikaki Matata Satakibene, Adumanama, prosecution gi Makedi Lakidra Muedu, Matakuram Sibiana, so one Kibano, Habigi Matanga, Potora Pam Tokpa, evidencing Potopangam Davadi Kona Lakidra Equis Aniauna, Muetaruma case Asidagi Mara Latre Haiduna Tokibene, Makoi Tarukimanum the Gi, Kona, Farnis Tokiba, Bell Bone Singsu, Cancel Tokiba Loinana, Zamandar Singna Taunara Kiba, Zima. Bone Singsu cancel Tokibaga Loinana, Sienava, Polam Sing Mari Lena Riba, Zamandar Sing the Pitokina Bakhankre, Adomanama case, a Sidagi Lakidrabami, any Yauna Sene, Haiduna Sarsitamin Palapami, Tarukma, Equitokrabsu Lakidrabami, Adda Manipur Victim Compensation Scheme 2019 Gimakada, Pipam Topa Compensation Pinana Bakotna, District Legal Services Authority in Paul East the recommend to create. Case Asigi, Wayel Satarakoda Lake Trabami, any Yauna Apunba, Equis Personal Taruki Makada, Advocate Case Lupens in a left Aduga, Prosecution Gimakade and a Public Prosecutors District A Gopendro na left Taudo Sigi Matanga Lake Hidrava, Advocate RK, Tamal Sanagi Loinabina, January Kungamato English Samapan, Marfuga Mangada, Complaint Report Amalapel Police Station File Toraki, Adobo Matamadugi, DGP in April Kungamato English Samapan, Marfuga Mangada Topo Order Magimatungina, Case Adu CID Crime, Branch Transport of Kibene. Like Hidrabigi Loinabina Wakalapagi Matung in Solava Mapure, but the police personnel singer Duna Matamaduda, housing a temporary market wherever Mapamasida, Leramba, District Hospital, Pukatuna like at Nabada Market Pibam Lushila Padigi, Matamaduda RMC Haiduna Kangaramba, Rims the refer to Dun like Nanabuanaki, Loinana, Rimski Doctor Sinamaki, Kok the Solava Singadu, lying Navigidama, Operation Taudaba Yara Roy Herapadigo, Operation Taurubada Kanmangam than a lake hit up in Harry, Amaronda, Lampel Police the file talking report and the Mak Taudok told Mapamadu Impal PSG jurisdiction Oivana, Police Station Sida forward Torapadegi Impal PS na case FIR number 42 close 1 1985 under section 302 325 34 IPC registered out on Locket Kibin Harry. Case Asigi Wayel gi Aroiba hearing Sahi Kungatre Longi Matung April Kungamatu English and Kunganituida Session Judge Impal East RK Memsai Court Putoki Aduga Numidashida reserve Tautuna Tamaki Judgment Amasum Order na April Kuntra English and Kunganitu Lautoladuna Case Asigi acquising me Hadiba Mutaruma Prosecution appeal with the equitary Hakibene Kona equita Raba personal sing adu di February Taraganipan English and Kunda like Hidraba Matamadugi Anishuba MRG Riflemen's number 60825 Sansam Goramani Say Kungamapan Apopole Hidrab S Bira Yeripok Yambeb Zun Kungamari English and Taragamari the Lake Hidraba Ning Thousand Sandramani say Kuntragum Apopole Hidrab and Nila Sandra Laimaram who are raising like Amasum Hausu Power Lady personal singer Anishuba MRG Riflemen's number 22697 Rory Elias Riley Mau say Kuntragamari Apopole Hidraba Lemo Mau Purul Atomba CID ASI Serum in our Visay Nifu Apopa Estomba Taruksuba MRG Guns Night number 22171
Angom Ibohol say ni Fugunito Apopa Ibohol Sagol Bantera Amudon Amasum Hana Emargi Sipoi Eramba Kangpupigi Gelbung Belestigi Poko Sat Koki say Kuntraganito Apopa Bungtang Kokini April Kuntra English and Kunganito da Session Just Impal Isna Pikiba Puna Lama Yang Kaipan Just Man Amasum Order Dona Fondo Kipo from Singimanunda Case a Sigi Whale Satara for the Equus Oil Musing Maram Sadana Court Yam Toina Epson Wiki Makoigi Matakta Tengtang character warrant of arrest issue Toki Loidana Makoigi Maki Digisu warrant of arrest ki orders in recall Tobina Bahaizer Palaki Hadi Seraxida accusing Oiribi and Sandramani Amasum S Gauramani Lakidre having reports lucky Loidana case as Sunatagi Hokibukumza English Niga Taragataki April Taragatare Kakta the Marilena Courtegi commit Tarok Court Asina Session Trials number 7 of 2017 Lokalaga Numit Adu Kaktagi Whale Sataba Horokibin Hansupali Ato Papa Modana Doctor Amadi staff sing Taraktarabadi Hospital Tingzilagani Community Health Center CIC Wong Lefam Doctor Amadi staff sing Watpana Analayang Budukudong Sadabasing Lady Basigidama Thasigi Taragamanga Pau Gimanunda Doctor Amadi staff sing Tabiraktrabadi Hospital Tingzilagani Hanalayang Sang Asimaktada Miyamna Kongdang Sang Hospital Sige Akwebigi Miyam Yawn Hospital Management Committee na Sanction Giba Kongzang Aduda Committee Gilusing ba TS Damian Funtu Kiba da Hokiba Kumza English Singa Taragani Pana PhD Digi CIC Ki Takta Matamadugi Health Minister L Zenda Kumano Onkhat Piramani Adubunga Si Phubada Center Sige Lefum Topa Dr. Phubada Leitri Haidi Hospital Sige Awat pa Dr. Singh CMO Yauna Health Director na Hairabasu Tabidre Record tadi maming tagi oina doctor lerebasu atopa mafam singda utilization tawkhibana matam kuina dagi miyamna awaba mayok narakli maming tagi oina leiriba layeng sang sidagi mathau tawdrabi staff sing MJL dagi forward lauthokpiro haiki amarumda hospital asiga mayoknana leibi inupi amana phongdorakibada hospital asi 24/7 ni hairabasu emergency da layeng lakpa anaba singdadi doctor leramdabadagi layeng phangdana ningba kain hanakiba thawong si yamna noite Masidagi Lebaktiba Todok Tokibasu Yaukre Hennes Paus na Fundorakli Ato Papa Madana Tas Mahal Gika Kun Hangdona Alabat High Court Wokat Kre Hindu Lai Singi Mitam Singama Hindu Gamari Lenaba Inscription Sing Lotuna Lady Natragana Lady Hivesi Kangana Nabidama Agra Gitas Malmanung the Lady Baka Kun Hangdonava Archaeological Survey of India ASI Directive Sing Pina Hajaraduna Allahabad High Court ki Lucknow bench the petition ma file toki Bharatiya Janata Party BJP ki Ayodhya district ki media in charge Dr. Rasne Singhana file toki ba petition adu hearing gi matam leptribani court advocate Ruda Bikram Singhana petitioner adubu represent tauri amasum Dr. Rasin Singhana hai Taj Mahal gi mari lenaba matam lirabu wathu amalai Taj Mahal da ka kunlom Lok Toroga Layamusum Kanamata Kasing Adu Sangande Mayamna Kasing Asida Hindu Liningi Mitam Singamusum Hindu Sculpture Sing Lay Hanat Hazane Noizin Mitama Wafum Asifung Dokibani Makatana Magna Hai Asing Basing Adu Leptok Nabakida Makasing Asibo Hangdonava ASI the Directive Sing Pina Taksinduna Ehakna High Court petition Mafaltokre Kasing Adu Yingshina Bagi Committee Amasemna State Government Court Directive Sing Pina Petitioner na Pli Eduda Court ki Miyeng Sing Ki RTI ki Kuthang Kumza 2020 degi Taj Mahal ki Lok Toba ka kun gi matang na asumba sing khangna ba Rasnis na Fongdoki hen spouse na palakli Atopa pa mana Minister Yaim ki election na crore kya tingki hangluba gi wathok werakli Senja Thumja gi maral da CM gi matak FIR lakhot kadabani Congress Manipur ki Chief Minister N Biren gi matak da Senja Thumja gi maral da Manipur Police na FIR ama lakhotuna thizin gadabani hana Manipur Pradesh Congress Committee MPCC gi spokesperson Soraisum Manautu na Fongdorakli Wapam singasi BT Rota Labor Congress bo na pangthoki ba paumi singa una ba amada Fongdoki bani Manauto na makhatana hai se minister masamak na miyoi kya saruk yaba thoram amada pangthoki ba mikhala du da lupa crore kya sangkiba gi wapam sing phongdoki ba madi mikhala sangkiba sel sing adu bo hanjinna na bagi damak MLA singda sub contractor amagumna thabak subadagi sel kaklaga launa ba haikiba du yamna singna ningai oibo wafam ne
Chief Minister na phongdokhiba wafam aduna maram oiraga pangthokhiba mikhal aduda senja thumjagi thabaksing chauna satakhibra haina thijindanabagidam Manipur Police ki DGP na akanma miyeng sangduna Chief Minister N Biren gi mathakta FIR ama athubada lokharkadabani hanakta pangthokhiba mikhal aduda BJP na absolute majority fangnaba hotnaduna lengak semkhibasi lupa crore kya thadaragani haiba mawongda Chief Minister na miyam tinba mafam amada phongdokhiba wafamsing asina senja thumja sathaki haibadu mayek singna takle hokhiba numit kharani gi mamangna miyam tinba asauba mifam amada Manipur gi Chief Minister na thauram madu saruk yakhiba minister da mikhal sel kyam sangki haibana singba mawong ta da wafam phongdokhiba duna maram oiraga makhoi gi lenga asi sel amadi pangal sijinaduna mai pakhibani haibada laloi pangthokhiba mikhal adu miyamna su sel amadi pangal kya BJP na sijinaki haiduna miyamda ngangnaringai serakta Chief Minister na phongtorakliba sina amuk hena miyamda sumlabra haina khananabasu yaudaba nate election su loikhre senja thumja leitaba lamdam ama oihengeni haina su CM na kyarak hana board khomba matamda laukhibani aduba hojikti makoina mikhal matamna senja thumja kya ama satakhi haibadu mayek sanakle masida sunatana Chief Minister masamangna maki MLA singda mikhalda sangkiba yamlaba senpham singado hanjinana bu hotnabada miyamdagi lauroisi masa masagi assembly constituency na singbada suriba thabak sindagi company ga yana bamagi makhada oina sel khara kaklaga launa bu hotna si haina fawba phongdokhiba dusu yamna hena mipaini he oi mikhalda mirep oina songthurakliba si sel tanna bugidamang nate MLA singbu sel tanana ba tholakpagi mawongda Chief Minister na subcontractor amagumna MLA singbu sel tanana ba lambi phawa pina ba wafam sing miyam mangda phongdokhiba du karamba wakhalondano karigumba MLA singbu sel tanana ba tholakpa amagumna lamdam sigi miyam mangda puthokna ba hona ba silebak thibini miyam gi mihut oiba haibasi sel tanana ba gidamakta nate lairiba miyam adubu nungai yefana thamna ba thoknarakani Congress ki MLA mangadi subcontractor amagumna sel tana ba Chief Minister na phongdokhiba wafam aduda yabangamloi miyamdagi sel lauroi si haina CM na phongdokhiba aduna maramoiraga kumja English inganiga taraga tretigi hauduna pankhiba sahi mangagi lenga aduda miyamgi sel kya laukrabara haibasi hangningai oire amasum miyamna thajaba mangna bu wafam mo hele Chief Minister na phongdokriba wafam sing aduna maramoiraga Congress ki mekedi gi matik saw loge ba thabak sing sathanaba khonaragani senja thumja ga mari lena bu wafam sing mayek sing na mahna phongdokrabani na Manipur Police ki mekedi gi su senja thumja gi charge ta phana na bu khonagadabani haki amaramda pawki mifam adu saruk yakhiba MPCC ki spokesperson Pangaijam Sarachandran hai Election Commission of India na mikhalda sejinagadaba expenditure gi senfam asi lupa lakh kungani pani haina pidi masidagi hena expenditure toramami mirep sing Election Commission of India gi guidelines matung ina disqualify fawba tawgadabani haiba wafam yauribani leiba amagi maru oiba thodang loriba Chief Minister amana phongdokhiba senja thumja ga mari leinaba wafam asigi mathakta Congress Party gi mekedi gi sapsana thengnana ba semsare loinana Supreme Court wakatuna mikhal the expenditure ka hena sejinaba MLA singbu disqualify tawhonana ba thabaksu lokhalagani haina su mahna makhatana phongdokhi atop pawmandana yum dukan mai sakpa yumbu yaw miyo ni sokle Lilong Police Station konba Lilong lok mamang da leiba miyo amagi yum amadi dukan mai natumna sakpa yumbu yaw miyo ani aso apan nang badagi lekana khre lupa lakh tararom gi posi mang takre paw sina hai mai sakpa gi thaudo sing sinumida waram pung mari makhairam taba matamna thokibani thaudo duda mai na sakpa gi lekana khraba miyo ani edudi yumbu MD Rahamtullah amadi maki masan pahalni thaudo thopam digi phangwa pawn hai mayedu sakhumda sijina ba gas pokhaira padigi horakpani gas tiga horakpa oibana mayedu sauna salakpa digi yumga thangnana leiba grocery dukan ama su goiraktuna maina tuna sakhi mai sakpa duda MD Rahamtullah amadi maki masan pa ahaladu maina sakpa digi thina soktuna kudakta Lilongda leiba Nuru Hospital pukatuna lekana khedubu phibam lusilakpa digi Rims Hospital refer tawki haina su phongdorakli atopa paw man huralakpa gari singi se sang saraga yonthok yonsin tawba miyo ama gari ga konana fare huralakpa gari singi se sang saraga yonbagi thabakta sauna senaba miyo ama huralakpa car yauna gari mari ga konana Bishnupur District Police Command teamna ngasi ayu angan mapung mari rom taba matanda fare police ki pawn hai faraba miyo edu gi maming Somlian by face kontraga mata apokpa daikhan khol kawi torbung kaithel dagini mak mayum dagi phabani
ꯃꯍꯥꯛꯀꯤ ꯌꯨꯝ ꯑꯗꯨ ꯊꯤꯕ ꯍꯨꯝꯕ ꯆꯠꯊꯕꯗ ꯍꯨꯔꯥꯜꯂꯛꯄ ꯒꯥꯔꯤꯁꯤꯡꯒꯤ ꯑꯁꯥꯕ ꯆꯦ ꯆꯥꯡ ꯌꯥꯎꯅ ꯂꯦꯞꯇꯣꯞ, PVC card, printer amadi lamination machine phangma ngamle ma huralakpa gari sing yonthok yonsin tawbada sauna sienaba miyoni ma ku khudaki oina wangpong sathabada Joy Kumar kawba gari huranba miyoy mana piramba Honda Activa khara ma ki khuthangda yonkre haba khangma ngambaga loinana yolhodaba Honda Activa amasu ma ki mayumdagi fagat ngamle magna makhatana haidorakpadagi MD Boysa kawba maga mamangda Gumi Police Station na phakraba Mujib kawba amaga pullaga irong saisabadagi Tata Zenon ama huran badasu yawe haba khangma ngamle loinana makoina huraliba Tata Zenon adu new Lanchak Kibzen kawba miyoy amada lay haibasu khangma ngambadagi gari adusu khudakta sattuna yengbada Lanchak Kibzen gi yumgi gate khamduna leirama thingnabadagi phakat ngamle adubu Lanchak Kibzen di amamdagi khudongchaba lawruga nathokre haidi makatana somlian Baifaina Haidorako Pau Dugi Matungina Bishnupur District Police Commando Timaduna Irong Isilda Satlaga Tata Zenon Huran Bata Sauna Scenery Ba MD Boysa Apopalekidraba MD Manapibu Panaba Mayum the Tibu Humasataba the Lord Kibadegi Papa Pankide Adubu Maki Mayum the Liba Gari Sampamgi Mamang the Kamdun Leram Huralak Poigini Singnava Renault Industrial Karama Gypsy Amadi Honda Activa Mafakat Famki Pagalaba Gari Singa Dualoinana Somlian by Fagi Matak the Logo by action Lokanaba Bishnupur Police Station Sinakreso Hairi Atopapa Madana Case Ogi walk from Handunaba KKL no warning Tarokli Maita guessing Malay from Lens where the Tangzing sing the Tampaki Lanai Mio Natragana loop singer like Kurumbaga Marilena but Natragana Tabak Torum Ama Hectagi Singer Sida Kab Mangzona Ayaba Logudabani Haba Cookie Students Organization Case Ogi walk from Kutakta Handokadabani Maduna Trabati Akan Bakongzang Slagana Hana Kanglai Pakan Malov KKL na Fondokre Pauna Kaitil Leba Jupiter's Yamrembam Sender the Label Lupasigi Office Tangasi Paumising Unavamada KKL gi General Secretary Ngamkhay ngakpa luwang hai Thangjing sing asi amai horol haktaktagi senglaba khubam ama oina launaduna Manipur gi yerhaumi singna lining furup ki khenaba thamdana kaduna thawgal tawnari adubu furup kharana puwari ge sagonaduna laklaba sigumba mafam sing asida tattana attack torakpasi laibuk thibani loinana hawkiba me tarukta Koki Students Organization case orna thopa press statement amada thangjing sing lai kuram satpada irang thoga le hairibasi kari hiram dano haiba mek singna khangadabani magna hai lai haktaktagi satharaklaba thangjing sing the lai kuram satpa sibu irang thokna basile haina KSA na claim tauribasi kari irang thopano haina su singdokadabani loinana laifamasi tampak base to bulup natragana lanai miyo amana thabak tawbada mangjawnona village siptigi ayaba lawgadabani haibasi lebak thibani ishagi iram da lai kuramba satpasu aikogi ayaba lawgadabani hairibasi kari hak leibigi hairibano thangjing sing asi puari ga sagona de haibat lairabadi khudam sangnam puthokpiro madunatana furup masel gi marakta nungaidana ba kaidonungda siluidabani haina supali Ama purakna basinbi Koki Students Organization asi society oina register tawba organization amani India gi constitution gi society registration act ki makhada society register tawba laingak na tawba thabak thoram singda ayetba piruidabani haina yauribani ek asibu khungawnaraga society da register tawba organization asina laingak na paikhatpa reserve forest kanbigi makhada thangjing singda u thana bu honarubada athingba pikibagi maram karino Mari Lainabasing organization asigi registration kakpagaloina makogi mathakta legal action lawgadabani Manipur lenga state asigi reserve forest kanbagi khongthang asida kanglipak kanbaluf na sada sam sakotkani mamang thaktagi su sokatuna lakli amaromda kumja englishing ani ga taraga mari adu waida thangjingbu thangting kawi habigi matangna matamadugi moirang amadi su champur ACG MLA sing thangjing seva mandalam sum moirang club kyaga Thangjing ni haina yana kiba lairabani loinana kumja englishing ani ga kunna su samana bu wafum asi pukhalakpadigi KKL amasum club organization kyaga yana ba puraktuna kariguma thangjing asi makhatana thangting ni haba claim toroklabadi makogi mathakta sapsana action lawgani haina yana kiba su lairibani hiramasida KSO na belly base organization singa tattana yeli permission lawgadabani haibasi lofam thakte thangjing asi maitei gi asing balai masi manipur lenga na Khangbadanatana puwari da record lairibani maramaduna KSO gi statement athubada handok ta batarabdi KSO gi mathakta makal kya gi khongjang sangsilagan haine sumangna makhatana phongdokhi atopa pawamadana
डॉक्टर ओइगनी हाइबा आसारा पाकिस्तान मेडिकल तम सत्प महिरोइसिंग सिजनबगी लंबी ओइरे डॉक्टर ओइगनी हाइबगी मंगलाना पाकिस्तान मेडिकल कॉलेज ता माहि तम सत्प काश्मीर की महिरोइसिंग सिजनबगी लंबी ओइना थोकले महिरोइसिंग अदुना बॉर्डर क्रॉसिंग तौनब होनाबदा आर्मी की अवार्ड अनै कया थेंगनबदा नतना मखोइगी आइडियोलॉजी की मतानसु वांग क्या हंगबगी मथक्ता पाकिस्तान मेडिकल तम सलुब महिरोइसिंग की मरमदा हलकपदा जम्मू एंड काश्मीर की पुलिस कौखत्तुना अमुकसु का हेनब थवों क्या सथरे मसिगी मथक्ता हौकिबे अप्रैल थादा सेंट्रल गवर्नमेंट की मैकेरी पाकिस्तान की मेडिकल कॉलेज MBBS डिग्री तमलुबसिंग सतनरोय हाने लाउथोरखिबसिना पाकिस्तान सत्तुना मेडिकल तमलिबा काश्मीर की महिरोइसिंग मसाना मसाबो सिजनबगी लंबी याचबगा चपमानरे श्रीनगर फरीद अहमद कौ पाकिस्तान की मेडिकल कॉलेज माहि तमलिबा अमना फोंदोखिबदा माकी मापुपो अमसु मापुबोकपु पोकपा मपादसु ममिंग लेरबा डॉक्टर सिंह मार्क्सु डॉक्टर ओइबा पामदगी इंडिया नेशनल एलिजिबिलिटी कम एंट्रेंस टेस्ट निट थाखि अदुमपु मार्क नेमना पास तौबदगी गवर्नमेंट की मेडिकल कॉलेज ता मिंग सन्मा फंगदबदगी प्राइवेट मेडिकल कॉलेज ता मिंग सन्ननब होनाबदा फी यामना तांगमना होकिबा सही इंग्लिश इंगनी तरागनि पाना पाकिस्तान की मेडिकल कॉलेज ता एडमिट तौना पचखि लोइना पाकिस्तान मेडिकल तमनबगी दमकता इस्लामाबाद ता प्री क्वालिफाइंग टेस्ट फंगि अदुबो फुल स्कॉलरशिप फंगबा गमखिद्रबसु कुवैत आजाम मेडिकल कॉलेज पेट क्वाटादा एडमिट तौखि हॉस्टल फी यावना मेडिकल कॉलेज असिदा MBBS तंबगी फी असि सही अमदा लुपा 90,000 खतनी फुल स्कॉलरशिप फंगबा महिरोइसिंगी ओइनदी सेल अमता पीबगी मथौ तादे हाइरिबा मेडिकल कॉलेज असि एशिया गवर्नमेंट चलाइब ममिंग लेरबा ख्वाइदगी होंगबा मेडिकल कॉलेज अमसु ओइरिबनि मेडिकल कॉलेज असिद एडमिट तब फंगलबसु माकुंब इंडिया दगी मेडिकल तंब लाप महिरोय क्या पाकिस्तान की महिरोय सिंग मखोयगी आइडियोलॉजी अदु सोइदना हंगनी पाकिस्तान की महिरोय सिंग अदुना इंडियन महिरोय सिंग अदुदा मखोयन इंडिया द लैबना थाजब्रा नत्रगना पाकिस्तान द लैबना थाजब्रा नत्रगना काश्मीर निंग तंब पुरकपा हाइबिस्ता थाजब्रा हाबिगी वांग क्या अमा हंगनी मसिगुम कया सिन अवाब क्या मयुनै मेडिकल तब लोइदुना नत्रगना मरक्ता मरमदम काश्मीर लाप मतमदा अमुकसु जम्मू एंड काश्मीर पुलिस कौखत्तुना यामना तोइना वांग पंग तौबगी थबक सथे इंग 2024 ऑगस्ट 5 जम्मू एंड काश्मीर की स्पेशल स्टेटस लौथोखरबा मतुंग था अहुमदी पाकिस्तान का पाव अमता फाउनखिदे मसिना मरम ओइरगा इंग 2019 पाकिस्तान मेडिकल कॉलेज तंब तोलगा यूरोप की मेडिकल कॉलेज ता होंगना बोनखि पाकिस्तान मेडिकल तंब सखिबा महिरोय कया अमा टेररिस्ट ग्रुप सिंग यावखिबा कयासु लैबना मखोयदा खमथेंगना अवाब कया मयुनै असिगुंबा कयासिना पाकिस्तान सत्तुना मेडिकल तमना बोहोनाबा हाइबसी बॉर्डर लंथोक लंसिन तौबदो खुदोंथिबा मयुनबदगी लैखिदबा नत्रगना मखोयगी मेडिकल कॉलेज सिंग अदुगी सर्टिफिकेट अदु इंडिया रा सना हंदबना इसागी कैरियर हातोक्सनबगी लंबी अमा ओइरे हनसु पलकली लोइसलक पोइना तो पापावमना इरोइसिंगदा ऑक्सीटोसिन कापसिंदुना संगोम थोप हेनगनब होटनरंबा गुजरात डेयरी फार्मर्स मंगा बुक तौखरे संगोम हेना थोकनब इरोइद ऑक्सीटोसिन कापसिनबगी मराल गुजरात की मनुंग चनबा बनासकांता डिस्ट्रिक्ट की खुंगंग अनिद लेब लौमी मंगा बुक तौरे हेना पुलिस ngasi फोंदोखरे पलनपुर तालुका की मनुंग चनबा खोदाला अमसुम सरोतर खुंगंगदगी लौमी मंगा दो प्रिवेंशन ऑफ Cruelty to Animals Act 1960 अमसुम इंडियन पेनल कोड की सेक्शन 429 की मखादा बुक तौखरे हाइना ऑफिशियल अमन हाकि पुलिस अमसुम वेटरनरी एंड फूड एंड ड्रग्स डिपार्टमेंट की अपुनब खुदपु अमना रेड सथाबदा बुक तौखरबा लौमी सिंग अदुदगी ऑक्सीटोसिन ओइगनी हाइना सिंगनबा बोतल मंगा फकले हाइना पालनपुर तालुका पुलिस स्टेशन की इंस्पेक्टर BR पटेल नाइकी मी अनिना वकलकपदगी पुलिस खुंगंग अनि अदुदा सत्तुना संगोल सिंग यंगसिनखिबने बोतल सिंग अदुगी सैंपल सिंग अदु टेस्ट तौनबगी थाखरे करिगुंबा ऑक्सीटोसिन हाइबगी कंफर्मेशन लैरबदी मखाताना एक्शन लौखटकनी हाइनासु पाटिलना हाइखेना पाउक्सना मखातारखली अदुगा हौजिक ओइनदी म्याम पाउक्स मतांसे लुसिनजरगे अमसुम पथोक्सगिबद सोरखिबलानखिबि यावर्स म्याम नगापिगने अमसुम मतम मतमगे अनौ अपडेट पिजरखे एंड थैंक यू।